Thoubal Athokpam Da Leiba Science Club na Sinduna National Science Day 2026 ki Thouram ga mari leinana Sport Painting Competition kam Science Talk ki Thouram ama ngasi Thoubal Athokpam KEITHEL Da Leiba LEIMAPOKPAM MUHINDRO High School da PANGTHOKKHRE Thouram adu da Khangabo Assembly Constituency ki MLA Surjakumar Okram Science Club Manipur ki President Yumnam Suvon Directorate of Education SK Retired Joint Director Ngangbam Amucha SR Scientist Dr. Okram Gunador Amadi MSc Physics MA Falit Jyotisna M Surchana Athoiba Mitungsin Oina Sarukyaki Artificial Intelligence AI na Modern Teaching Method haiba theme da category ni thokna khaidokuna chathakiba mahairoi singi oiba sport painting competition aduda class 6 agina 8 senior category gi oina nongpok mahikol khongmangi mahairoi seram Jasita Chanu amadi class 3 degi 5 junior category gi oina heritage convent Thouram thongi laisram thenthoi bi chanuna ahan mana sing lokre loinana mahairoi singi oiba sport painting gi mana mathum sing adu athoiba mithung singna genthoki athoiba mithung gi world piraduna MLA Surjakumar Okram hai ngasigi naharol singasi aikoi gitungi yumbini makoi buningthina assembly sabiduna aphaba mioi amamam oina ba hona hauba haibasi aikoi pumbagi ithawni ngasigi chakhotlaba matamasida youth singna tawba ngamba kaya ama laikre maru oina manipuri singda artistic oiba gun kaya ama mahausana yaujaduna lakli youth singi talent singbu yokhat pigadaba asigumba thoram kaya ama pangthoklibasi yamna aphaba khongthang amani haina phongdoki